ꯅꯣꯡꯃꯒꯤ ꯄꯨꯡꯖꯥꯁꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯑꯋꯥꯕ ꯑꯀꯤ ꯇꯨꯁꯤꯡꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯂꯥꯏꯖꯁꯨ ꯅꯣꯡꯃꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯄꯥ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯗꯣꯝ ꯍꯦꯜꯂꯛꯄ ꯄꯨꯟꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯖ ꯊꯃꯣꯏ ꯁꯣꯜꯂꯕꯁꯨ ꯊꯧꯅꯥ ꯂꯩ, ꯋꯥꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄ ꯉꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯇꯣꯟꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯒ ꯃꯥꯅ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯂꯩꯔꯝꯗꯕꯗꯨꯗ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯂꯥꯏꯖ ꯋꯥꯈꯜꯗꯣ ꯏꯌꯥꯡ ꯌꯥꯡꯉꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯈꯟꯖꯤꯜꯂꯔꯣꯏ ꯈꯟꯗꯨꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯅꯥꯕꯨꯟꯗꯨꯃ ꯏꯁꯤꯡ ꯂꯥꯛꯂꯒ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯌꯦꯞꯂꯒ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯄꯗꯣ ꯔꯣꯀꯤ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ꯫ ꯂꯥꯏꯖꯕꯨ ꯎꯕꯗ ꯑꯄꯥꯝꯕ ꯅꯠꯇꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ꯫ ꯁꯛꯇꯝꯗꯨ ꯎꯕꯃꯛꯇꯗ ꯃꯣꯃꯣꯟ ꯎꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯔꯣꯀꯤꯅ ꯃꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯅ ꯂꯦꯞꯈꯤꯕꯗ ꯔꯣꯀꯤꯁꯨ ꯃꯪꯕꯗꯨ ꯁꯠꯇꯣꯛꯂꯒ ꯀꯧꯔꯛꯏ, "ꯏꯁꯤꯡ ꯁꯣꯛꯏꯔꯣ?" ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨꯅ ꯂꯥꯏꯖ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯛꯏ꯫ "ꯍꯣꯏ ꯗꯗꯥ." ꯔꯣꯀꯤ ꯇꯞꯅ, "ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" ꯋꯥꯍꯪꯗꯨ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯥꯁꯨ ꯇꯥꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯉꯔꯥꯡ ꯗꯗꯥ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ. ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯋꯥꯐꯝ ꯑꯁꯦ ꯉꯔꯥꯡꯅ ꯍꯥꯏꯕ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦ." ꯔꯣꯀꯤ ꯇꯞꯅ ꯅꯣꯛꯂꯒ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯥꯏꯗ꯭ꯔꯐꯥꯎ ꯌꯥꯏꯌꯦ. ꯁꯤꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡꯅꯤ. ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ. ꯅꯍꯥꯟ ꯒꯥꯔꯤꯗ ꯇꯨꯁꯤꯟꯈꯤꯕꯗꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" ꯈꯔ ꯏꯀꯥꯏꯔꯕꯗꯣ ꯔꯣꯀꯤꯒꯤ ꯋꯥꯍꯩꯗꯨꯗ ꯆꯥꯟꯅꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯔꯣꯀꯤꯁꯨ ꯂꯥꯏꯖ ꯏꯀꯥꯏꯔꯦ ꯈꯪꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥ ꯑꯣꯟꯊꯣꯔꯛꯏ, "ꯁꯨꯝ ꯇꯤꯟꯅꯕ ꯌꯥꯏꯀꯣ?" ꯂꯥꯏꯖ ꯇꯞꯅ, "ꯌꯥꯏꯌꯦ. ꯑꯩꯗꯤ ꯇꯤꯟꯅꯗꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ. ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ. ꯑꯗꯨꯒ ꯂꯥꯏꯖꯁꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ. ꯑꯩꯗꯤ ꯑꯆꯝꯕ ꯃꯤꯁꯦ ꯌꯥꯝ ꯀꯠꯂꯛꯆꯩꯕꯣ. ꯑꯗꯨꯅ ꯇꯤꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯂꯥꯟꯅ ꯈꯟꯅꯨꯀꯣ." "ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯂꯥꯏꯖꯁꯦ ꯌꯥꯝ ꯐꯖꯩ." ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯂꯒ, "ꯗꯗꯥꯅ ꯈꯪꯗꯕꯩꯅꯤꯗ." ꯂꯥꯏꯖꯅ ꯅꯣꯛꯂꯛꯄꯗꯨꯗ ꯔꯣꯀꯤꯁꯨ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯔꯛꯏ꯫ "ꯈꯪꯗ꯭ꯔꯁꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅꯤ. ꯅꯪꯒꯤ ꯋꯥꯁꯦ ꯃꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕꯅꯤ. ꯑꯗꯣ ꯅꯪꯗꯤ ꯌꯦꯡꯕꯗ ꯈꯪꯉꯤ, ꯑꯗꯨꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ. ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ." "ꯏꯁ, ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯍꯦꯛꯇ. ꯑꯁꯦꯡꯕꯩꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯂꯥꯏꯖ." ꯔꯣꯀꯤꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯖꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯃ ꯂꯥꯛꯏ꯫ ꯂꯥꯏꯖꯁꯨ ꯔꯣꯀꯤꯒꯤ ꯋꯥꯗꯨ ꯇꯥꯗ ꯃꯕꯨꯛꯇ ꯌꯦꯛꯂꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯍꯟꯅ ꯌꯦꯡꯉꯤ꯫ "ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯅꯨꯄꯥꯒ ꯅꯣꯛꯇꯅ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯑꯩ ꯀꯩꯝ ꯈꯪꯉꯝꯃꯣꯏꯁꯤꯔꯣ? ꯌꯥꯝ ꯊꯨꯅ ꯆꯪꯉꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯛꯑꯒ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ." ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯪꯊꯣꯔꯛꯏ꯫ ꯊꯤꯟꯊꯗꯅ ꯅꯥꯛ ꯌꯦꯠ ꯃꯀꯣꯛꯇꯣ ꯍꯨꯔꯨ ꯍꯨꯔꯨ ꯂꯩꯔꯒ ꯌꯦꯡꯂꯛꯏ꯫ ꯔꯣꯀꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯑꯥꯔꯀꯦ ꯍꯥꯎꯁꯀꯤ ꯂꯣꯒꯣ ꯊꯦꯠꯄ ꯀꯥꯔꯗꯨꯗꯒꯤ ꯒꯥꯔꯗ ꯑꯃꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯀꯤꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯂꯥꯏꯖꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅ ꯆꯠꯅ ꯃꯩꯔꯥꯕꯒꯤ ꯆꯥꯠꯇ ꯆꯪꯂꯒ ꯃꯦꯁꯦꯖ ꯑꯃ ꯅꯝꯃꯤ꯫ "ꯊꯥꯔꯥꯕꯤ ꯃꯆꯥ, CIDꯒ ꯊꯥꯗꯣꯛꯑꯒ ꯑꯩꯕꯨ ꯁꯦꯟꯅꯍꯟꯕ. ꯂꯥꯛꯇ ꯂꯥꯛꯑꯣ, ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯁꯣꯝꯗ ꯑꯆꯤꯟꯕ ꯃꯊꯧꯗꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯦꯁꯦꯖꯇꯣ ꯇꯞꯅ ꯄꯥꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃ ꯁꯛ ꯂꯥꯛꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯐꯣꯟꯗꯣ ꯐꯠ ꯄꯥꯏꯒꯠꯂꯤ꯫ ꯐꯣꯟꯗꯒꯤ ꯅꯨꯄꯥ: "ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ ꯕꯣꯁ. ꯅꯨꯄꯥꯗꯨꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ. ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕ ꯃꯥꯜꯂꯤ." ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯊꯝꯃꯨ." ꯐꯣꯟꯗꯨꯗꯣ ꯃꯥꯅ ꯑꯣꯏꯅ ꯄꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯆꯥꯠ ꯆꯪꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯖꯇꯣ ꯅꯝꯃꯤ꯫ "ꯌꯥꯝꯕꯨꯡꯒꯤ ꯃꯔꯝ ꯃꯣꯛꯄꯤ, ꯍꯩꯀ꯭ꯔꯨ ꯃꯥꯟꯕꯤ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ, ꯄꯤꯛꯑꯁꯨ ꯆꯝꯄ꯭ꯔꯥꯗꯧꯅ ꯁꯤꯛꯇ꯭ꯔꯤꯛ ꯁꯤꯟꯕꯤ. ꯍꯣꯔꯦꯟ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯅꯣꯏꯒꯤ ꯂꯪꯂꯣꯡ 3 ꯐꯥꯟꯕ ꯂꯝꯕꯤꯗꯨꯗ ꯉꯥꯏꯔꯝꯃꯨ. ꯃꯔꯝ ꯃꯣꯛꯄꯒꯤ ꯌꯥꯝꯕꯨꯡꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯑꯒ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯤ. ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ." ꯃꯦꯁꯦꯖꯇꯣ ꯗꯦꯂꯤꯚꯔ ꯍꯦꯛ ꯇꯧꯈꯤꯕꯒ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯐꯪꯕꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯤꯁꯨꯝꯗ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯄꯨꯡ 3ꯗꯤ ꯌꯥꯝ ꯋꯥꯠꯂꯤ.
ꯉꯥꯏꯕ ꯉꯝꯃꯣꯏ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯤ꯫ ꯀꯝꯄꯅꯤ ꯃꯌꯥꯝꯗꯨ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯅ ꯆꯦꯛ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯊꯧꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯄꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯩꯔꯥꯕ ꯕꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯤ, ꯂꯤꯑꯣ ꯔꯣꯕꯔꯠ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯤ, ꯑꯗꯨꯒ ꯕꯤꯔꯖꯤꯠꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕꯁꯨ ꯃꯤꯇꯤꯡꯗꯨ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯣꯏꯕꯅ ꯀꯝꯄꯅꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯃꯌꯥꯝꯗꯣ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯀꯤ ꯇꯦꯕꯜꯗꯨꯗ ꯄꯨꯜꯂꯞ ꯐꯝꯂꯒ ꯋꯥ ꯈꯟꯅꯩ꯫ ꯃꯩꯔꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯤ꯫ ꯗꯤꯔꯦꯛꯇꯔꯅ, ꯐꯨꯗꯀꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯆꯥꯔꯨꯕꯅꯤ ꯍꯥꯏꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇꯨꯗ ꯗꯣꯛꯇꯔꯅ ꯌꯦꯡꯕꯗ ꯀꯦꯛ ꯑꯗꯨꯅ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯔꯤꯖꯜ ꯑꯃꯗꯤ ꯄꯤꯔꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯦꯗꯤꯌꯥꯒꯤ ꯃꯥꯡꯗ ꯑꯣꯏꯈꯤꯕꯅ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯇꯕꯗꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯣ ꯈꯨꯗꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅ ꯋꯥꯁꯦ ꯈꯤꯇꯪꯗꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯀꯗꯕꯒꯤ ꯃꯔꯝ ꯎꯖꯔꯦ ꯁꯥꯔ꯫ ꯑꯔꯣꯏꯕ ꯋꯥꯍꯩꯗꯣ ꯃꯩꯔꯥꯕꯒꯤ ꯌꯥꯊꯪ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯍꯪꯂꯛꯄꯅꯤ꯫ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯩꯔꯥꯕꯁꯨ ꯗꯤꯔꯦꯛꯇꯔꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤꯗꯨ ꯀꯧꯔꯒ ꯃꯁꯥꯅ ꯁꯦꯡꯗꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯧꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒꯤ ꯔꯤꯄꯣꯔꯇꯔ ꯅꯣꯡꯁꯥ ꯀꯧꯔꯒ ꯇꯥꯟꯅꯔꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯄꯒꯤ ꯃꯇꯝꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯀꯝꯄꯅꯤꯁꯦ ꯅꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯊꯕꯛ ꯇꯧꯔꯕꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯃꯇꯨꯡꯗꯗꯤ ꯑꯣꯜꯔꯦꯗꯤ ꯊꯣꯛꯈ꯭ꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯛꯀꯅꯨ꯫ ꯃꯗꯨ ꯅꯈꯣꯏꯅ ꯌꯥꯅꯕ ꯁꯣꯜꯕ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯗꯤꯔꯦꯛꯇꯔ ꯇꯞꯅ, ꯁꯣꯔꯤ ꯁꯥꯔ, ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤ꯫ ꯐꯔꯦ, ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯋꯥꯔꯦꯞ ꯂꯧꯅꯕ ꯇꯧꯔꯁꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯁꯨ ꯀꯀꯥ ꯕꯤꯔꯖꯤꯠꯇ ꯂꯣꯏꯅ ꯁꯤꯟꯅꯕꯤꯔꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯒ ꯃꯩꯔꯥꯕꯗ ꯃꯀꯣꯛ ꯅꯣꯜꯂꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯣꯏꯗꯣ ꯃꯈꯨꯠꯇ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯦꯗꯣ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯁꯠ ꯊꯝꯂꯒ ꯃꯥꯁꯨ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯕꯣꯏꯅ, CBI ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯂꯦꯇꯔꯅꯦ, ꯀꯣꯜ ꯂꯦꯇꯔ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯗꯣ ꯌꯦꯡꯉꯨ꯫ ꯅꯍꯥꯟ ꯈꯧꯄꯨꯝꯒꯤ ꯊꯧꯗꯣꯛꯇꯨꯒ ꯁꯤꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ CIDꯗ ꯊꯥꯡꯒꯠꯂꯛꯑꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯁꯄꯤꯁꯤꯌꯁꯇ ꯅꯪꯒꯤ ꯃꯤꯡ ꯌꯥꯎꯔꯝꯕꯗꯨꯗ ꯀꯦꯁꯇꯣ CBIꯗ ꯁꯤꯟꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯩꯔꯥꯕ ꯋꯥꯉꯥꯡꯗ ꯐꯥꯏꯜꯗꯨ ꯇꯞꯅ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯆꯦ ꯈꯔ ꯑꯃꯗꯤ ꯃꯥꯅ ꯏꯇꯥꯂꯤꯗ ꯂꯩꯔꯤꯉꯩ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯐꯣꯇꯣ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯕꯣꯏꯗꯤ ꯅꯣꯛꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯦ? ꯁꯤꯗ ꯅꯣꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯅꯣꯛꯄꯒꯤ ꯁꯤꯡꯗꯤ ꯇꯠꯂꯕ ꯃꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦꯅ꯫ ꯕꯣꯏ ꯒ꯭ꯌꯥꯟ ꯉꯥꯎꯅ, ꯑꯁ ꯃꯇꯥꯡ ꯆꯥꯗꯦ, ꯑꯇꯩ ꯂꯥꯏꯔꯤ, ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯂꯦꯇꯔ ꯄꯤꯔꯛꯏꯁꯦ CBIꯗꯒꯤꯅꯤ꯫ ꯃꯩꯔꯥꯕ ꯇꯞꯅ, CBIꯗꯒꯤ ꯑꯣꯏꯔꯝꯕꯗꯨꯗꯅꯤ ꯑꯩꯅ ꯅꯣꯛꯅꯤꯡꯂꯤꯁꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯁꯝꯅꯕ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯠꯂꯤꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯅꯈꯤꯕ ꯗꯦꯜ ꯑꯃꯒꯤ ꯃꯈꯥꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯧꯖꯤꯛ ꯑꯣꯟꯁꯤꯜꯂꯒ ꯆꯥꯒꯦ ꯇꯧꯔꯛꯄ꯫ ꯀꯩꯁꯨ ꯍꯥꯏꯔꯨꯅꯨ, ꯃꯦꯜ ꯑꯃ ꯊꯥꯈꯣ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯟꯗꯤꯌꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯍꯜꯂꯝꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯁꯨꯝꯕ ꯆꯒꯠ ꯇꯧꯔꯛꯀꯅꯨ ꯍꯥꯏꯈꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯣꯏꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯃꯥꯗꯤ ꯃꯥꯐꯤꯌꯥ ꯅꯠꯇꯕꯅ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯀꯌꯥ ꯈꯪꯗꯦ꯫ CBIꯗ ꯑꯁꯤꯃꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯥ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯍꯪꯖꯤꯜꯂꯛꯏ, ꯊꯥꯗ꯭ꯔꯤꯕꯣ? ꯕꯣꯏꯗꯣ ꯃꯊꯥ ꯁꯥꯅ, ꯑꯁ ꯅꯪ ꯋꯥꯗꯣ ꯐꯔꯛ ꯇꯥꯅꯤꯗ, ꯑꯇꯩꯅꯁꯨ ꯅꯠꯇꯦ CBIꯗ꯫ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ, ꯅꯪ ꯀꯔꯤ ꯈꯪꯒꯦ? ꯊꯥꯈ꯭ꯔꯣꯗꯤ ꯊꯥꯈ꯭ꯔꯣ꯫ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯅꯣꯛꯂꯒ, CBI ꯀꯥꯏꯅ, ꯃꯥꯏ ꯐꯨꯠ, ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅꯤꯕ ꯄꯤꯁ ꯑꯣꯐ ꯑꯦ ꯁꯤꯠ ꯍꯥꯏꯒꯦ꯫ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯌꯥꯝꯁꯤꯕꯨ ꯉꯁꯤꯐꯥꯎ ꯀꯔꯤ ꯑꯦꯆꯤꯞꯃꯦꯟꯠ ꯄꯨꯔꯛꯑꯒꯦ? ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯩꯅ꯫ ꯕꯣꯏꯗꯨ ꯃꯥꯟꯅꯕ ꯇꯜꯂꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯣꯂꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯗꯤ ꯊꯧꯋꯥ ꯁꯥꯗꯈꯩ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯥꯁꯨ ꯃꯊꯥ ꯁꯥꯗꯕ ꯅꯠꯇꯦ ꯁꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯀꯥꯗ ꯌꯦꯠꯂꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯌꯥꯝꯁꯦ ꯄꯥꯅꯔꯛꯄꯅ ꯇꯁꯦꯡꯅ ꯃꯥ ꯀꯔꯤꯁꯨ ꯈꯜꯂꯛꯇ꯭ꯔꯕꯅꯤ꯫
ngasi maksu thokliba wari macha mayam sina mairabagi wakhali kachin khuding matha amamamdi hapchin khrabani wakhal khanna phamlimnge message lakpagi tondun thugairi message tharakliba mi da ubada mairaba no fetawi asumna mana matha se hek sarakpa matamda kufet cafe laizagi mami singna ma ba wa ba ka handuna hegeng no halli nomi tharakliba message to hanglaga yengi yambung black or white just one mairaba message to halli nangiro aigiro laiza thinthade reply do satori lairibe ina hanjin gi piba ngamoi aigini mairaba noklaga message to nami nangdi simple color na pakchei adudi white mairaba okay haibagum khubi thangkatpi emoji ma utsilli yare yamung su sasalushilagane laknaba tawro ai keba horabani message to ubada mairaba noklei jimal happy chinglaga nami yamdi keram ganako tummaga leizaba thamoisa nangi maki se mamai thongduna haudoklaga nang khaktani sagai onda dowa ke hainingi no ai gyan ga thajade mistress mairaba pamro natraga laiza rajkumari haibana phabra adu natraga na laiza laistram mairaba rajkumar haina haiba phabra ama khallo nangna pambaduda idea jare ko nangna bu pami haradi rajkumar se lokthokraga laisam olas ondoini mathanda pangangang do laiza gyan tadradana message to sauna kit nami tharabi machasidi pangang dangangi kebang khangde wani swaidune churo lola leido saro sasat lushilo ai thabayam chin manu pini ko second ama chon thabada fine longni message to ubada mairaba no fetawi makata na message handana maso phone du pocket hapchilaga next schedule gidama ready tawkhri boy the house ta hankhri man amuk leo robert ki manak ta chatkadamani matam khara linda na leirakpasida mapan thongda tumina leiba malabaso tasengna tumina leithokpa nate linda acham nupi nate nongma numit ama mairabagi famungda nupigi phirol leramado chingnaduna masu thigatpa lepte mafam sida magi mishu leitaba nate Italy dagi laklaga RK house leiba mafia singi maraktagi mana paw lawba yabasu lawi thijinbada makhoina khangba ngamdaba leite minute ama ni khaki wari sabada mairab amadi laisgi wari chekhe ama phawatana sitnana khangre numito kanasu leitaba tanja lauranga linda mairabagi kada tumin changlai adubu mana tungmang yenglaga changkibado thongdagi changlakpa boina haipet uhore ka hek yobaga linda karisu yengde kabot roomdada changlaga pot ama thiri mana thiri bado karisu nate ngasai guard amana hairakhiba laizagi diary duni maram khangna linda diary do yengba polai mamangda diary amagidama mairabana magi mitmang maktada mainungda chonsun khibado maning singli maram masina mai diary do thirei drawer singa do chingthoknaga yengi aduba yawde mairabagi closet asidi celebrity amadagi su hena chawi amasung nali phirolgi na phirol khongup na khongup gari gi na gari mafam chana leibana pot amata thampham thamjinade yengba yaba yenglaba tong aroibo ina piktak toba black wooden gi upududa amuk tamna hangdorei family photo frame ama masana na thamlibodugi hek mamangda piktak chingtak yan rasi leiba black color gi cover number ta fly yekpado diary du urei thingthaba tawdana linda diary du fatlawi mani diary asi mairabana mainungdagi yamna jackson na puthorkiba diary duni maina chakhibagi machet ama tangoi taklaga leiribado ubada khudakta laizagi diary duni haina khangli mikup sida mairabagi thamoida laizabu tasengna nushira haibasu khanglei haifam khangdaba maraktoda diary do yenglaga tapna solei mairaba sordu tapna hontoraklaga diary do phakpa hui leimai ama phakpa hobaga kadomdagino boydo probab changsilaklaga lindagi makhutagi diary do phatkan thoi matawduda linda su khangpre khangna boyde yengli boy linda bu sound yenglaga mapulei taba kasida kedorino linda ngakna mapulei tra kedorangi aibu mi top tongna boyna is aibu mi top tongna gain hai ibema nang se mi top ni ne
Nangda nate ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯤꯇꯣꯞꯅꯤ ꯃꯤꯇꯣꯞ ꯑꯣꯏꯔꯣꯏꯗꯣꯏꯁꯦ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯗꯨ ꯈꯛꯅꯤ ꯂꯤꯟꯗꯥ ꯊꯧꯁꯥꯗ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯅꯤꯅ ꯍꯦꯛ ꯈꯜꯂꯣ ꯀꯩꯗꯧꯔꯒꯦ ꯋꯥꯍꯩꯗꯨꯗ ꯕꯣꯏꯗꯣ ꯅꯣꯛꯅꯤꯡꯂꯛꯏ ꯍꯣꯞꯇꯕꯤꯗꯥꯏ ꯁꯩꯌꯧꯗ ꯃꯩꯁꯥ ꯃꯤꯔꯝꯒꯤ ꯎꯃꯥꯏꯕꯤꯅ ꯁ꯭ꯋꯥꯏꯗ ꯃꯈꯦꯜ ꯂꯥꯡꯕꯤꯔꯅꯣ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕꯤ ꯃꯥꯅ ꯍꯣꯞꯀꯁꯨ ꯁꯥꯒꯠꯂꯤ ꯃꯥꯜꯂꯤ ꯇꯧꯍꯧꯔꯤꯁꯦ ꯑꯔꯤꯕ ꯂꯣꯟ ꯈꯔ ꯌꯥꯎꯕꯗꯨꯗ ꯂꯤꯟꯗꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯤꯁꯨꯝꯗ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯕꯣꯏꯗ ꯌꯦꯡꯂꯛꯏ ꯃꯔꯣꯜ ꯈꯪꯗꯕ ꯃꯌꯥꯝ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀ꯭ꯔꯁ ꯇꯧꯔꯤꯔꯥ ꯈꯠꯅꯤꯡꯕ ꯈꯜꯂꯣ ꯃꯩꯇꯩꯂꯣꯟ ꯄꯣꯛ ꯁꯦꯡꯅ ꯊꯣꯛꯇꯕ ꯃꯥꯅ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯊꯣꯛꯑꯁꯤ ꯂꯥꯎ ꯅꯁꯥ ꯇꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏ ꯂꯩꯔꯅꯨ ꯂꯤꯟꯗꯥ ꯕꯣꯏꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯁꯨꯛ ꯌꯥꯝ ꯆꯥꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯚꯝꯄꯤꯌꯔ ꯑꯣꯟꯕ ꯂꯣꯏꯍꯧꯗꯕ ꯃꯥꯟꯕꯁꯤꯅ ꯌꯦꯠꯂꯦ ꯅꯍꯥꯟꯗꯒꯤ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯦ ꯅꯪꯅ ꯌꯦꯡꯁꯤꯟꯕꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯅꯪ ꯕꯣꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯅꯪ ꯀꯩ ꯑꯣꯏꯗꯅ ꯅꯪꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯣꯏꯕ ꯍꯣꯏ ꯏꯕꯦꯝꯃ ꯏꯊꯧ ꯇꯧꯖꯕꯅꯤ ꯅꯣꯏꯅ ꯑꯥꯗ ꯆꯥꯎꯔꯁꯨ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛꯇꯣ ꯕꯣꯏ ꯂꯩꯕꯅ ꯌꯥꯔꯣꯏ ꯈꯪꯉꯤ ꯑꯁꯨꯛ ꯐꯖꯕ ꯃꯇꯥꯡꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯈꯟꯕꯗ ꯂꯤꯟꯗꯥ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯗꯅꯕ ꯃꯥ ꯕꯣꯏꯕꯨ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯣꯏꯁꯨ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯐ꯭ꯂꯣꯔꯗꯨꯗ ꯎꯞꯁꯤꯜꯂꯒ ꯂꯩꯃꯥꯏ ꯈꯔ ꯐꯥꯛꯇꯣꯛꯂꯒ ꯇꯥꯔꯤꯕ ꯗꯥꯏꯔꯤꯗꯨꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯤꯇꯤꯡ ꯃꯊꯪ ꯂꯣꯏꯔꯒ ꯃꯐꯝ ꯑꯃꯗꯒꯤ ꯃꯤꯇꯤꯡ ꯑꯃꯃꯨꯛ ꯌꯥꯎꯔꯝꯂꯒ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀ ꯑꯅꯤꯗꯣ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯂꯤꯌꯣ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯃꯣꯅꯥꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯃꯣꯅꯥꯁꯇꯣ ꯐꯣꯟꯗꯣ ꯁꯠ ꯄꯥꯏꯈꯠꯂꯛꯂꯒ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧ ꯇꯧꯕꯤꯔꯛꯏꯅꯣ ꯂꯤꯌꯣꯅ ꯑꯁ ꯉꯥꯅꯨꯃ ꯅꯪꯕꯨ ꯈꯔ ꯁꯥꯎꯔꯗꯤ ꯌꯥꯔꯦꯗ ꯉꯔꯥꯡꯗꯩꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯤꯁꯦ ꯁꯥꯎꯕ ꯐꯔꯣꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯒ ꯑꯩꯅ ꯍꯦꯛꯇ ꯁꯥꯎꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯒ ꯑꯩꯅ ꯏꯁꯧ ꯂꯥꯡꯗꯣꯏꯕ ꯅꯪꯁꯦ ꯑꯩꯅ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯂꯤꯌꯣ ꯅꯣꯛꯂꯒ ꯍꯣꯏꯗ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯍꯌꯦꯡ ꯂꯩ ꯄꯔꯦꯡꯗꯨꯗꯅꯦ ꯍꯨꯛꯄꯤꯌꯣ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯖꯒꯦ ꯃꯣꯅꯥꯗꯤ ꯊꯦꯝꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯐꯥꯒꯤ ꯇꯥꯊꯣꯔꯛꯄꯗꯨꯗ ꯃꯊꯟꯇ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯂꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥꯊꯤ ꯉꯥꯡꯉꯒ ꯀꯥꯔꯟ ꯇꯥꯔ ꯂꯩꯕꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯂꯦꯝꯃꯨ ꯍꯥꯏꯔꯣ ꯅꯪꯅ ꯂꯦꯝꯃꯨ ꯍꯥꯏꯔꯗꯤ ꯁꯠ ꯍꯦꯛꯇ ꯂꯦꯝꯊꯣꯛꯇꯣꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯝꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯀꯥꯎꯍꯧꯅꯤ ꯑꯗꯨꯅ ꯋꯥꯊꯤ ꯉꯥꯡꯉꯤꯁꯤꯗꯅꯦ ꯍꯔꯥꯎ ꯂꯩ ꯄꯔꯦꯡꯗꯣ ꯍꯨꯛꯅꯍꯧꯔꯁꯦ ꯃꯣꯅꯥꯗꯣ ꯁꯥꯎꯅ ꯅꯪ ꯋꯥꯊꯤ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤꯐꯥꯎꯅꯦ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ ꯂꯤꯌꯣꯁꯨ ꯅꯣꯛꯂꯒ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯣꯅꯥ ꯁꯥꯎꯈꯤꯕꯁꯤꯅꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯅ ꯅꯣꯛꯅ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯊꯤꯡꯖꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗ ꯂꯥꯛꯄ ꯔꯣꯕꯔꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯩꯔꯥꯕꯩ ꯒꯥꯔꯤꯅꯤ ꯂꯤꯌꯣ ꯊꯧꯁꯥꯗ ꯃꯥꯏ ꯒꯥꯔꯤ ꯑꯣꯏꯔꯛꯀꯩꯗꯧꯔꯒꯦ ꯃꯥꯏ ꯒꯥꯔꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯊꯧ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯁ ꯔꯥꯁꯤ ꯌꯥꯎꯗꯤꯌꯦ ꯅꯪꯃꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯂꯥꯛꯑꯒ ꯄꯨꯂꯞ ꯆꯠꯁꯤ ꯍꯥꯏꯕꯅꯤ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯊꯣꯛꯄ ꯂꯥꯛꯑꯣꯔꯣ ꯑꯩ ꯍꯥꯎꯁꯇꯁꯨꯅꯦ ꯆꯪꯉꯝꯗꯣꯏꯕ ꯑꯗꯨꯒ ꯍꯣꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯅꯣꯏꯅ ꯍꯥꯜꯂꯒ ꯌꯧꯁꯤꯜꯂꯝꯃꯣ ꯑꯩꯅ ꯍꯥꯜꯂꯒꯅ ꯑꯩ ꯍꯥꯟꯅ ꯌꯧꯁꯤꯜꯂꯝꯃꯒꯦ ꯄꯨꯂꯞ ꯆꯠꯁꯤ ꯍꯥꯏꯕꯅꯦ ꯃꯤꯅꯥꯏ ꯑꯩ ꯏꯊꯟꯗ ꯉꯥꯏꯍꯧꯕ ꯇꯜꯂꯦ ꯍꯥꯏꯕ ꯆꯠꯂꯣꯏ ꯍꯣꯃꯣꯁꯤꯗꯤ ꯍꯩꯅꯗꯦ ꯀꯦꯁꯤꯜꯂꯛꯀꯅꯣ ꯂꯤꯌꯣꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯈ꯭ꯔꯦ ꯔꯣꯕꯔꯠꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯤꯌꯣꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ ꯇꯦꯛ ꯆꯠꯂꯤꯕ ꯐꯛꯂꯥꯡꯒꯤ ꯒꯥꯔꯤꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯂꯥꯏꯖ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯅ ꯐꯖꯕꯒꯨꯝ ꯇꯧꯏ ꯋꯥꯏꯠ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯃꯆꯨꯒꯤ ꯐꯅꯦꯛ ꯌꯦꯡꯕꯗ ꯇꯌꯤꯡꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯉꯁꯤꯗꯤ ꯃꯆꯨ ꯍꯥꯏꯐꯦꯠ ꯁꯪꯖꯤꯜꯂꯤ ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯊꯥꯖꯅ ꯏꯀꯥꯏꯖꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯌꯧꯔꯗꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯦꯞꯂꯒ ꯃꯩꯔꯥꯕ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯊꯧꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯪꯅꯕ ꯆꯦꯜꯂꯛꯄꯅ ꯈꯨꯗꯛꯇ ꯂꯥꯏꯖꯒꯤ ꯃꯤꯠꯃꯥꯡꯗ ꯌꯧꯁꯤꯜꯂꯛꯂꯦ ꯂꯥꯏꯖꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨ ꯒꯥꯔꯤ ꯈꯥꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯕꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕ ꯎꯕꯗ ꯍꯔꯥꯎꯅ ꯃꯈꯨꯠ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ
ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯔꯦꯗ ꯇꯨꯂꯤꯞ ꯕꯣꯀꯦ ꯑꯆꯧꯕꯗꯣ ꯄꯥꯏꯔꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯅ ꯄꯥꯏꯔꯤꯕ ꯂꯩ ꯕꯣꯀꯦꯗꯣ ꯎꯕꯗ ꯃꯈꯨꯠ ꯍꯥꯏꯔꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯄꯨꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟꯗꯣ ꯔꯤꯡꯂꯛꯏ ꯈꯪꯕꯩ ꯂꯥꯛꯄꯣꯏ ꯐꯣꯟꯗꯨ ꯁꯠ ꯄꯨꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯩꯔꯥꯕꯅ ꯌꯦꯡꯂꯛꯏ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯂꯥꯏꯖꯗꯣ ꯃꯃꯥꯏ ꯅꯣꯟꯊꯈꯤꯗ꯭ꯔꯦ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯊꯝꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯁꯨ ꯐꯖꯩꯌꯦ ꯃꯩꯔꯥꯕ ꯇꯞꯅ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯇꯨꯂꯤꯞ ꯔꯦꯗꯁꯦ ꯀꯥꯏꯗ ꯁꯤꯖꯤꯟꯅꯩ ꯈꯪꯕ꯭ꯔꯣ ꯂꯥꯏꯖ ꯃꯉꯛꯀꯗꯣ ꯍꯥꯏꯔꯒ ꯈꯪꯗꯤꯌꯦ ꯂꯥꯏꯖꯒꯤ ꯃꯇꯧꯗ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ ꯃꯤꯅꯣꯛꯇꯣ ꯈꯔ ꯇꯞꯊꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯂꯞ ꯀꯟꯐꯦꯁꯟꯗ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯃꯇꯤꯟ ꯀꯨꯠ ꯎꯠꯁꯤꯜꯂꯤ ꯃꯥꯏꯊꯣꯡꯗꯣ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯎꯔꯒ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯑꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯕꯣꯀꯦꯗꯨꯅ ꯃꯆꯤꯟꯋꯥꯏꯗ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯈꯥꯡꯉꯤ ꯃꯩꯔꯥꯕꯅ ꯅꯣꯛꯂꯤꯗꯣ ꯂꯥꯏꯖꯁꯨ ꯎꯔꯤꯕꯅꯤ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯣꯛꯀꯅꯨ ꯌꯥꯝꯕꯣ ꯑꯩ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯄꯜꯁ ꯔꯦꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯈꯨꯠꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯒꯅꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯂꯩꯁꯤꯒꯤ ꯑꯥꯔꯊ꯭ꯔ ꯈꯪꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯂꯥꯏꯖꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯎꯕꯗ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯃꯥꯒꯤ ꯃꯇꯧꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ ꯀꯌꯥꯔꯛ ꯎꯠꯈ꯭ꯔꯕꯁꯨ ꯂꯥꯏꯖꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯇꯥꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯩ ꯕꯣꯀꯦꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯜꯂꯒ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯂꯛꯏ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔꯗꯣ ꯅꯥꯔꯣꯝꯗ ꯇꯞꯅ ꯌꯦꯞꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯃꯩꯔꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯍꯟꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯌꯦꯡꯂꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯃꯩꯔꯥꯕꯅ ꯀꯩꯗꯧꯔꯦ ꯂꯤꯌꯣꯅ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯂꯨꯝꯊꯅ ꯑꯃꯗꯤ ꯀꯔꯤꯅꯣꯃ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯅꯤ ꯃꯩꯔꯥꯕꯁꯨ ꯄꯥꯈꯠꯅ ꯈꯨꯝꯃꯤ ꯀꯩꯗꯧꯔꯒꯦ ꯂꯤꯌꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯇꯞꯂꯞꯅ ꯕ꯭ꯔꯦꯛ ꯌꯥꯈꯤꯗ꯭ꯔꯦ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯁꯣꯔ ꯊꯤꯡꯉꯤ ꯃꯤꯀꯨꯞꯇꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯆꯣꯡꯂꯤꯕ ꯑꯄꯤꯛꯄ ꯃꯤꯍꯨꯜ ꯑꯗꯣ ꯍꯨꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯣꯟ ꯇꯦꯜ ꯃꯤ ꯌꯨ ꯑꯥꯔ ꯑꯦꯂꯣꯟ ꯂꯤꯌꯣ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯁꯣꯔꯤ ꯕꯣꯁ ꯃꯤꯀꯨꯞꯇꯨꯗ ꯃꯩꯔꯥꯕ ꯁꯣꯔꯗꯣ ꯍꯦꯟꯅ ꯋꯥꯅ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯣꯡꯃꯩꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯗ ꯎꯏꯁꯤꯜꯂꯕ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯩꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ ꯋꯥꯡꯃ ꯋꯥꯡꯃ ꯂꯦꯞꯂꯒ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯠꯆꯥꯟꯅꯔꯝꯕ ꯂꯥꯏꯖꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯕ ꯋꯥꯂꯪꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯩꯔꯥꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯗ꯭ꯔꯦ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯂꯝꯕ ꯆꯦꯛꯂꯥ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯞꯅ ꯇꯞꯅ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯌꯩꯈ꯭ꯔꯦ ꯂꯦꯞꯂꯨꯔꯕ ꯃꯤꯍꯨꯜꯅ ꯈꯪꯆꯣꯡ ꯆꯣꯡꯂꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯔꯪ ꯑꯃꯗ ꯈꯣꯡ ꯊꯥꯡꯈꯤꯕꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯔꯦꯗ ꯇꯨꯂꯤꯞ ꯕꯣꯀꯦꯗꯨꯃꯗꯤ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯕꯤꯔꯝꯂꯦ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯂꯩꯈꯣꯛꯇ ꯂꯩꯔꯝꯕ ꯂꯩꯔꯥꯡ ꯂꯩꯅꯥꯁꯤꯡ ꯑꯗꯣ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯅ ꯎꯐꯨꯜꯂꯛꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯦꯜꯂꯛꯏ